President Draupadi Murmu amasung Prime Minister Narendra Modi na luchingduna lebasna Kargil hero singi mufamda ikai kamnam utkre lisingamot jamapan marfutara mapan ge July 16 Ladaki unna kuplaba Kargil chingthakta sokna kiba landa thauna faraba India ge lanmi singna Pakistan bu maiti pi kibani Operation BJ adubu ningsingduna Kargil Vijay Divas ke palan ngasi pangthokpani President Draupadi Murmu na haikibada thoidok hendokpa thauna leiraba leibaga sigi Lanmi singna thawai na pontha oidna mama lebaki damak lantheng nakhi lebaki damakta thawai kathok khraba singi mafamda lebas na ikai khumna ulli Kargil Vijay Divas palangi tharamda mahakna thamoi sengna mama lebaki damak thawai kat khraba thawna farba lanmi singi famda ikai khumna uchari ikhoki lanmi singi thoidok hendokpa thawna marok sing amadi achepa warip ki khudam ngasigi numitna ulli lebaki damak makhogi thoidokba Kathokiba aduna lebasigi miyamda matam chuppagi freedom oiduna lehauragani Jai Hind Jai Bharat haina President Murmuna fongdokli ngasi leibak sinba thungna pangthokna bago Manipurgi Governor Ajay Kumar Bhalana luchingduna Kargil Vijay Divas ki thorong ngasi Palace Compound da leiba MSF DS ki auditorium da pangthokre Manipurgi ra ngasi loishinaba honnabada makhata na lamdam masigi miyamgi cooperation mathau tai haina Governor na fongdorakre ngasi ki thorom aduda Manipurgi Governor Ajay Kumar Bhala amadi Manipur Police ki DGP Rajib Singh na athoiba mithung amadi thoramapoina saruk yakhibaga loinina tongan ba department singi makok thongba official kya su saruk yakhe athoiba mithungi world pil na governor na makhata aduna hai lisingamo tamapan marfutara mapanda thokiba Kargil gilan famda Manipurdagi thongna farabalan mitaret na leiba asigi damak thawai katkiba dubu matam chuppada ningsingduna lehauragani Armed Forces singna leibak sibunga naba choba thodang kaya lauduna lakli Manipurda thokli bayang asidasu masibu lakshin naba honabada Armed Forces kaya choba thodang lauri lamdam masida tangdu leitaba santi handilaknaba paikhatliba thabak thorom asida lamdam masigi miyamna cooperation piduna irang asi athubada loishinnaba honabada hena mateng panghaningi fongdoki IDP singi matangda palladuna Governor na hai Manipurda thokli bairang asna maram oidna waba mayok nariba IDP sing masagi yumda handin hannaba kanna honari masida natana makhogi damak tongan ba makhagi scheme kya semna makhoi bu senthok lambi lehannaba honari amaromda lamdam masigi economic hena chawkhatnaba thabak thorang kayasu lepna paikhale lengas na paikhaliba thabak Thauram kaya sa lamdam masigi miyamna mateng tawduna hena chawkhatpa Manipur ama oinab honamina si fongdokhi Tall, inclusive and proud. Lastly, I pay homage and salute the sacrifices made by our and brave hearts while fighting for our country. Let's all join hands to regain peace, harmony and brotherhood in our state. I reaffirm our strong commitment to safeguard sovereignty, territorial integrity, and the safety of citizens. Tampaki District Mangada leiba tongan mafam singdagi ngasi ayu anganbada state amadi Central Force na Operation Chathabada yamna bukhusu kulakya fagat pangamle haina IGP Zone 2 ke kabibna fongdorakli hiramasiga mailenina ngasi police headquarter da pangthokpa paugi mifam amada mahakna hai Mahoksagi tangdu leitaba punchi hanjinaba security na lokalakba operation gi saruk ama oina ngasi akaknaba intelligence ki paw amagi matung ina district mangagi tongan mafamda chathakiba operation da khulai punna marfutara fakhivaga loinena machak mathum punna chatret kunipan recover tawba ngamle Manipurda amuk hanna santi purakpa ngamna praja miyamgi punchi amadi lanthom ngak sienaba Operation Makhata na chathakigani praja miyamna illegal armga mari leinaba paw leiragadi manaknaba police station natraga central command room da paw PBU amadi police amasung security force singda cooperate tawbiyu masina Manipur shanti purakpa ngamgani fongdokhi remain in close coordination with all the security stakeholders to ensure that such operations continue in a sustained and focused manner, aimed at restoring normalcy, maintaining public order and safeguarding the lives and property of all the citizens. Thank you. Jai Hind.
Manipur Judicial Academy amadi Social Welfare Department anina khusamnadna High Court of Manipur gi complex da Rights of Person with Disability gi matangda sensitization kam awareness ki thoram ama pangthokre sensitization kam awareness aduda persons with disabilities singna sarugya kibagaloina role of judicial officers and PP under the Rights of Persons with Disability Act 2016 and its provision yauna tongan ba Hiramda technical session ahum thokna khaidukna resource person singna Rights of Person with Disability ki matangda wangangki Taramatu the resource person oina Handicap Development Foundation ki chief functionary S Jashobanta Social Welfare Department ki Deputy Director L Daneswar Singh Manipur Judicial Academy Joint Director M Manoj Kumar Singh amasung Manipur Judicial Academy ki Director Justice G Gaiful Silu kawina saruyaki tharongga mailena G Gaiful Silu kawina high persons with disabilities singda hanthana yengbiba tuhatpiba sigi matangda disability singbo normal person amagom loinagadabani haibagi matangda kumjali singani taratareta pangthokiba United Nations Convention the Rights of Persons with Disabilities singi damakta laukiba warep sing tongan malimi leibak singda chatna hanaba lauthoki madugi matung India dasu disability singi kaya semba matamgi chatnagadaba amendment kaya semdoktuna lakli person with disability singi damakta semliba asna haribadi disability singbo normal person amana hanthana yengbiba yaroi disability singbo normal person amagom nungsina loinagadabani normal person amada piriba chakthung amata chithadana disability singda fanghanba masidasu natana education amadi financial support na chingba kaya fanghanaba Right of Persons with Disability Act 2016 and its provision asi semduna lakli amadi tongan ba public sector singda disability singna chathok chasin tawbada khudong chanaba makhoi oiba infrastructure kaya semgat palepri madugi manung channa High Court of Manipur dasu disability singna chathok chasin tawbada khudong chanaba thabak kaya semgatli haibo pham kaya phongdoki various rights such as right to equality right to equality, life with dignity, respect for his or her integrity, equality with others. Mayamga managadoni disability ni haina Kaching District Bar Association KDBA Kaching Senduna Protection of Children from Sexual Offences POCSO Act 2012 amasung Prohibition of Child Marriage Act 2006 ki matangda legal awareness program sing ngasi Kaching District ki manung channa leiba Kainahal Memorial English School Langmaidong amadi Iramdam Mahekol Langmaidong da pangthokre Kainahal English Memorial English School da pangthokiba legal awareness program aduda Kaching District Bar Association ki President Advocate Nongmaite Modu Singh, Social Activist Dr. Yengkom Baigachandra, Scholarship Founder Dr. Huidrom Jitin Amadi, Headmaster Yumnam Dineshore na Tharamapu Singh Oiki, Aduda, Advocate Naram Jamson na Protection of Children from Sexual Offences, POCSO Act Amadi, Advocate Nongmaite Kunjarani na Prohibition of Child Marriage Act 2006 ki matangda resource person Singh oina wangangki. Iramdam Mahikol Langmaidong da pangthokiba awareness program adudana Kaching District Bar Association ki President Advocate Nongmaite Modu Singh, Vice President Advocate Chongtha Manishor, Social Activist Dr. Yengkom Baigachandra, School ki Founder cum Principal Longjam Tiken Chana Maite, Assistant Teacher Thongnaujam Angelina Tharamapu Singh Oiki, Aduga Advocate Nongmaite Kunjarani amdi Advocate Naram Jamson Anina Resource Person Singh oina wangangki lunina sarugya kiba mahari singda ek aniduga mari lenena wahang kaya hangduna chumna paukumpi ba ngamba mahari singda manapit na puning thogot ki hari Empowering Youth for Peace, Knowledge and Unity haiba hiramda numit humni chathagadaba D16 Youth Summit 2025 Hogdopagi Tharam Ama Project Zina Senduna Department of Social Welfare Manipur Amadi Mushuka Kusam Naduna Kanchipur Leiba Manipur University ki Memes Department gi Hall Hogdopagi Tharam Ama Pangthokre Masalsa Nonegi OSD Su Oiba MJS JMFC Civil Judge Kangembam Rojita Project Zigi Board Committee Longjam Samsan Mushugi
President Nongthombam Surasna Athoiba Mithung Oina Saruk Yaduna Pangthokiba Thorom Aduda District Tara Taruktagi Lakpa Mahirui Kyasu Saruk Yaki Thorom Aduga Mailena Project Jigi Super Senior Team Gi in charge Oriba Yengkom Wangtuina Haikibada Lebak Amagi Anoba Mayol Ama Purukpa Matamda Youth Chingi Thodang Yamna Chawna Lei Manipur Leiba Tongan Tongan Mahirui Singi Konjel Kholau Singasi Punna Punchin Handuna Youth Chingi Apam Pam the Sing Adu Kandokuna Guideline Piba Matautai Youth Chingi Konjel Kholau Singasibo Tabak Oina Ontokpa Ngamna Bahona Bahaibasi Ekogi Pandamni Luna Lakadori Bachahi Lisingani Kuntaruktagi Hauduna Semgalakliba Mahiroi Sing Asigi Maraktagi Mahiroi Mangadagi Tara Faubagi Oiba Project Jina Pangal Oidna Manipugi Wang Madanadana Malemgi Thakta Pangthokliba Youth Summit Singda Saruk Yaba Ngamhanabagi Pandam Sutamni Haina Fongdorakli Manipurda Hauzik Charangnaba Leibana Tungi Yumbigi Kalaga Oza Singi Leiba issue asi Khudakta Loishinaba Marileinaba Administration of Honabiu Hiramasigi Matangda Union Government ge Marileinaba Ministry na wari sanaduna taksilamle haina MP Angomcha Bimol Akoijamna Fongdorakli Kaisam Thongda Leiba MP Bimol Yumda Pangthopa Pau Yumifama Madam Hakna Hai Hauzik Manipurda Thokliba issue kaya asigi mathakta Lengaki Oza Ayamba Chahi ama hena tolop pidabagi issue ama tholakpa asi yamna laibak thibani Kumjari Singanita Nipanda Laukiba lecture Oza Sing Lauba Loikrabasu Lisingani Kunitoida regularization Tauraga Lisingani Kulumdogi April dagi regular gi tolop piragani haina notice thoklagasu ngasi fauba lecture Oza Singi thagi tolop pibidaba haibasi Oza Singi thamoida kari forum gani haibasi mailena basingna khantahani isamasu Oja ama oina haurakpanina Oja amagi awaba du khangi Oja Singna pen down strike sangsile haina tabada suki matik nungaite lengas na education asi kayam yamna shokchile haibasi khangba mathau tai haujik leriba lengaki school ayamba fail ore lenga asna Basic education asi thugairi haibaga chap manare mahakna makha tarduna hai education amadi health sector ani asida lengas na hena meeting changhaningi backbone oriba ani asi thugairapa matamda lamdam ama thugairapa ga mane manamasna oja singi issue asi lengak ni yingsin bi hairakanda athuba matamda warishin purukna bhona biu mahaki maikaidagi union government gi mari lenaba ministry da wari sanaduna takshilamba leikre phongdokhi pawmi singna hangba wahangi pawkhumpe duna hai haujik lamdam masda thamlakliba President rule gi matam loishilapaka loina makhatana sangthanaba house ta pukhalakpada ngangnagani fongdokhi Pigrab natro BJP da 22 da miyam na makoy da noy na phani na pigrab ni dana ade moy na shimga da bane do miyam na pirei badu moy respect obam to eva moy na tawrok na central government na kamai na moy na respect tawrok do and moy na ngamdraga na ai haina union government na permanent when la kunate moy na law and order for acid ai hujika article honesty am change accountability including union government akoi crisis sigi asigi poche laibni na ai ge momato in the president rules is hango pose ai in principle yaning da na huju hujiko na so ai yaning de kai no da all guests Gear AGC Manipur State na LPG gas consumer singna chak thong gas asi matau karamna sizinnagadage amadi khudong thigadabadage matau karam nang section thawang sing lokhot kadage haibagi matangda Kaching district ki palelda awareness cum training program pangthokre AGC Manipur State na mera pai bi apunbulo palelga khusamnadna palen community da pangthokhiba training program cum awareness ki tharmaduda AGC Manipur State ki manager SH Joy Prakash Midaina gas sijinaba amadi section thawrangi matangda practical galorina miyam da sugaina takhe tharmaduda Joy Prakash na hai ekoina chak thongnaba gas LPG asi sijinaba matamda stop atuda problem leiba khudingmak loina taklakani adubo ekoina khanjilu daba amadi khangdabadage gas pukhaibagi thawdu asi toina thoklibani manamasna ekoina gas thaba matamda gas stop asoibadage ekoina yadaba sing adu khangdokpa ngamgani amasong ekoina kari tawba yabage haibadu miyamda khanghanaba awareness cum training asi pakchana bidna miyamga wakhal taminabagi tharamase pangthokpani haina su fongdoki ngasigi awareness program aduda miyamna nokfadegi happy rajin haina khangnariba AGC Manipur State ki field assistant oriba rajina tharungi mangoinana nukningba wari kaya su lidna miyamgi pukning su
ꯆꯤꯡꯁꯤꯟꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ AGC ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯀꯤꯌꯔꯇꯦꯀꯔ ꯌꯨꯝꯅꯥꯝ ꯑꯁꯤꯅꯤ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ Lecturers Association Manipur lamna changshiliba pen down strike lengaki maikidagi karigumba thajaba yaba amata piraktabana maram oiraga August ani fawba changshilagani haina lamna fongdoragli hiramasiga mailena all lambulenda pangthokpa pawgi mifam amada lamgi secretary I Malemngambina Hi, Lecturers Association Manipur Lam Lisinganita Nipan Betsna. How Kibata Sikitan Kunmatwidagi Kuntaruk forward the regularization ge pending process lotion view Hadna Satarakiba lecturer Chatruk Ahum Apun Bagi pen down strike asida lenga kahiram amatada yasinaba purak pangam dabana maram oraga oja mayamgi apun bana makhata na lakliba August ki ani fawa pen down strike asi changshinaba wari basi lawrakpani haujik lenga ne lecturer Chatruk ahumda contractual rate salary pinaba thaurang tawriba si oja mayamna yaba ngamloi amadi lawroi maraga sidarenga ka oja singa yasinaba purakpa ngamlaga di khudakta pen down strike asi handokani fongdoki mahangna makhata aduna hai aikoi lecturer Chatruk ahum asi haukiba lisingani tarama panda government higher secondary school singi contract lecturer oina lengana appoint tawkhibage matung lisingani kunithoi gi January Nipanda cabinet decision lauduna regular takibani regularization gi order adugi matung ina lisingani kolumdagi April amadagi regular pay pigani haina panki adubu regular order thokiba chai ahum helaba phawba sida regularization gi pending process asi loishindana thambana maram orega regular pay hauji phaw phangdana lerakibani state asigi awaba yengduna hauji phaw oja singna kariguma protest amata tawduna chhatra singi khanduna thabak tawduna lakli masigi mathakta oja Hauzik Ekoi Oza Mayamgi Marakta relief camp ta leina duty sing mapung phana tawriba oja singsu yauri ekoi gi imung puba ngamdabagi phibam yoroklaba phawbada tungi yumi oigadariba satra singi damak khallaga hauzik su oja miyamna ekoi duty sing aduma pung phana pangthoktuna lakhibani hena laibak thiba thodok amana ekoi maraktagi oja ahum amade regular employee ama oibagi benefit amata fangdana lekidre maramsna lenga ki mari lenaba department officials singna lecturer Chatruk ahum gi awaba si yengbiduna atubada regularization gi pending process asi loishinbiu amade regular salary fanganbiu fongdoki situation adun tasengna changning daga khongjang asi akoi sanction daba yadaba matam adu oirena sanction jabani adu sarkarna masi akoi mayam gi oza mayam gi akoi gi wakhal oza mayam gi nungai taba punna maksi ubiraga athuba matamda yasinanabagi negotiation gi room mama natragana akoi gi punna makki akoi na tawjariba demand punna maksi bibirakane athuba matamda haina akoi na hujiksu asa tawjari athu Mahiri Singbu takpi tambigadaba oja Singbu lengang iho hawhanduna class makha chatha haloidaba oirabadi laik tambasu tokchergi haina lamla higher secondary school gi Mahiri Singgi maikidagi fongdorakli lecturer association Manipur 2018 batch na regular tarbasu contract ki tolo piduna thamba yaningda fongdotuna haukiba July 18 dagi hauraga ngasi fawba chatharakpa pen down strike ki ngasi aroiba numita pungdongbam da leiba Lamlai Higher Secondary School gi Mahiri Singna oja singna taliba demand piraga Mahiri Sing laik tamba fonganbiu haina khongjang changsinki khongjangda saruk yakiba Mahiri Singna aikogi hak mat pigano Mahiri Singi punchi kanbiu haina kholaw lawki khongjang aduda saruk yakiba Mahiri Singi maikaidagi fongdorakpada Lamlai Higher Secondary School da lisingani taranipan batch ki oja taranipan leiduna Tiki achoba thaudang lautna lakpani oja singna thabak lepkhibadagi Mahiroi sing laik tamba karaklaga class tawdrabanina school kanarakre class 11 amdi 12 ki exam aruba exam oiba maramna Mahiroi sing exam gi damak kan honagadaba matam asida class lepna leirabanina lepa leitana class tawriba private school da tamdiba Mahiroi singa lamba paba ngamgani haibagi thajaba leiraktre imung manungi sel tungi fibam phattabana extra coaching chatpagi pangalsu leitabana chathariba strike asna Mahiroi sing chawning ba kaihale covid na maram oiraga matam sangalai ningthina tamkhidaba ising ichawna maram oiraga amuk takhidaba manipura tholiba lana sina chaithing amuk pirakpadagi lai ningthina tamba ngamdana lakpado handak khara tamba fonglakpasida oja singi strike na maram oiraga like tamba phangdabasina lenga ki isangda tamba Mahiroi sing punsi mangba yana leire school asida relief camp ta leiraga
लाइक तंबा लाकपा महैरोई कया अमसु याउरी मखोइदी मयामदगे अमुक हेना वारिबनी महैरोइसिंगी अवाबा थुबदा कोखनबियु हाइना मखा तारखे इम्फाल वेस्ट डिस्ट्रिक्ट की मनुंग चन्ना लेबा फवाकचाव हाई स्कूल दा ओजा अहुम यूटिलाइज थारकपगी मनुंगदा ओजा अनि अमुक हन्ना कक्खिबा थवंगबु यानिंदा फोंगलुकना ngasi स्कूल असigi महैरोइसिंगना सोलोन चिंदुना खोंजंग चंगसिनख्रे खोंजंग असigi महैरोइ नुपि मचा अमना फोंदोरकपदा मतम क्यागी ममांगदगी स्कूल असigi महैरोइसिंगना ओजा वाटपगी अवाबा मायुकनादुना लागली महैरोइसिंगी अवाबा खंगबिदुना हंदक एजुकेशन डिपार्टमेंट ओजा अहुम यूटिलाइज ओइना थाबिरकपदगी महैरोइसिंग लाइक निथिना तंबा फंगलगनी खंदुना हराउजकी अदुबो यामना लाइबक थीबदी ngarang जुलाई 15 दा एजुकेशन डिपार्टमेंट की डायरेक्टर नौजानी बो अमुक हन्ना स्कूल असिदगी हंदुना लौथोखिबा असि करंबा वखलोनो मसिन ताकपदी स्कूल असिदा तमलिबा महैरोइसिंग एजुकेशन डिपार्टमेंट ना थवइबिदबा मांगलसु यारी हाइना खनबगा चप मानरे मरमसना स्कूल असि खुदक्तगी शोल वनसिनबगी खुंजंग असि महैरोइसिंगना लौखलकपनी ओजा अनि असि अमुक हन्ना स्कूल असिदा थाबिरक्त्रिबा फावबा सो हांगबा यारोइ कनागुंबना हांगलंबा थोकलगदी मदुदा थोकलकपा फफतगी दायित्व सो हांगलमलिबा मियोयदुना पुगदबनि हाइनासु फोंदोरखि मालेमगी मफम कयादा ngasi संविधान मानवता स्थापना दिवस थौरम पांगथोकपगो मणिपुरसु समाजवादी पार्टी मणिपुर स्टेट सिंधुना संविधान मानवता स्थापना दिवस थौरम पांगथोकख्रे कोंथौजम लाइरेंबी लेकाइदा लेबा समाजवादी पार्टी मणिपुर स्टेट ऑफिस ता पांगथोकिबा थौरम अदुगा मैलेना पार्टी असिगी चीफ जनरल सेक्रेटरी कोंथौजम हेमचंद्रना फोंदोरकपदा मतम अमदा निंथौ पालिंगै मतम महात्मा ज्योतिबा फुलेना रिजर्वेशन अमदी सोशल जस्टिस हाइदुना चटना कांगलोल अमा जुलाई 13 ता सेमकी मसिबु डॉक्टर भीम रावना कॉन्स्टिट्यूशन दा हापना चनकी मसिदगी संविधान मानवता स्थापना दिवस हाइना मिंथोंदुना थरमसी मालेंगी मफम कयादा पांगथोक्तुना लाखिबनी हाइना थरमसीगी मतंगदा मफम कया फोंदोखि ए स्कूल वुमेन्स कॉलेज नंबोलगी निफुमरी शुभ फाउंडेशन डे कॉलेज असिगी आइकाक अमदी ऑर्गेनाइजिंग कमिटी एसकेडब्ल्यूसी फाउंडेशन डे ना सिंधुना कॉलेज असिगी ऑडिटोरियम ngakpigani indoor hall da ngasi pangthokre tharamantuda नंबोल म्युनिसिपल काउंसिल केयरटेकर चेयरपर्सन एच बसंत सिंह ए स्कूल वुमेन्स कॉलेज के प्रिंसिपल डॉक्टर आर के लोकेंद्र डायरेक्टर ऑफ यूनिवर्सिटी एंड हायर एजुकेशन गवर्नमेंट ऑफ मणिपुर की ऑफिसर ऑन स्पेशल ड्यूटी ओएसडी डॉक्टर वहेंगबम रोबिंद्रो ऑर्गेनाइजिंग कमिटी कॉलेज फाउंडेशन डे की कन्वेनर के सोमोरजेट आइका की कोऑर्डिनेटर डॉक्टर सलाम सोबाचंद्रनाथ मिथुंगलेन सिंह ओइना सरव याखे थरमदुदा कॉलेज असी लिंखत पिरंबगी मफमदा मियाम हाइकत लेकत तमलब मतुंग मपुंग ओइबा थरम पांगथोखि थरमदुदा कॉलेज असी हौजिक ओरिबा फिबमसी यौनब होनबदा चौबा थौदांग लौबिखिबा मियोइसिंग मफमदा खुदोल पोट पीदना इकाय खुमनब उतखि रेना हौरकपदगी हौजिक फावा ओरिबगी वारी लीडना नहौना निंसिंगमिनके थरंगा मैलेना कॉलेज की प्रिंसिपल डॉक्टर आर के लोकेंद्र ना फोंदोखिबदा मणिपुर लेबा गवर्नमेंट की कॉलेज सिंगी मनुंगदा इहान हाना यूजीसी ना ख्वाइदगी फबा कॉलेज अमा ओइना सखंगबिख्रबा कॉलेज नि मसी फाउंडर सिंग असिना तुंगी मिरोलदा पिरंबा खुदोनी कॉलेज असिगी गोल्डन जुबली सेलिब्रेशन चु कुरक्तबनिना निंथिना पांगथुकनबा अमदि हेना फबा कॉलेज अमा ओइना होनगनी हाइखि नेशनल अमदी इंटरनेशनल थाकी ऑर्गेनाइजेशन कयादा यावना मिथोइबा खुनागी याइफनबा थबक कया पाइखतलंबदा नतना लाइनिंगथौ खोरिफाबा खुनौ लाइपुंगी वाइस प्रेसिडेंट ओइना थौ पुरंबा उरेंगबम ममांग लेकाइदगी खुमुकजम दानेश्वर मैतेना खंगहौदना लेखिदबदा लाइनिंगथौ खोरिफा लाइपुंग कमिटी की थौमिसिंग ngasi awawa phungdokre lainingthau khorifawa khunau laipung irengbam da ngasi pangthokpa awawa phungdokpagi thoramda committee asigi president khumukjam jibona luchingduna thaumisingna leikhidrabagi mafamda leisu katnai kai khumnaki lena min ani tumna lepna layoikraba khumukjam danesorgi thawani layamlende ingna chikna layuna batai bang sembi mapuda thauniki इम्फाल इसकी चालौदा लेबा सेंट्रल एडेड हाई स्कूल की का होम लमलाई केंद्र की एमएलए केच इबोमजाना फ्लोरिंग तौरकपदा स्कूल असगी मैकिदगी एमएलए दा तविमल खंबो लगले स्कूल असगी हेडमास्टर कैसाम बिनोइना फोंदोरकपदा स्कूल असगी इंफ्रास्ट्रक्चर अवार्ड अपा कया लेरकपदगी लमलाई केंद्र की एमएलए दा यंग चंगबिनबा हाइजरुबदगी यामना थुबा मतमदा
ka ahum flooring torakle MLN school asida khanaba miyeng changbirak pasida school asigi managing committee staff sing amade mahairoi singi maikadagi MLA butomimal khangba uli loina flooring tawbagi aremba masak sing asina cycle set chamjin naba thaurang tawri thabak asida su MLA na mateng pangbina ba appeal tawrakli Democratic Students Alliance of Manipur Desama Sinduna June Kunithoi da pangthokiba ani shube state level environmental quiz competition lisingani kunmanga da makuk mathang takraba mahairi singi mana matum yenthokpagi thorom amang ase takyal da leba kindergarten Montessori school da pangthokre thorom da kindergarten Montessori school ki principal Dr. Longjam Danesor Desam ki president Mayingbam Somwajit Maitai amadi senior journalist and environmentalist Salam Rajesh na athobi mithunglen sing oina saruk yakhi Mana matum yenthokpagi thorom aduga mailena Desam ki president Mayingbam Somwajit Maitai fongdorakpada mioiba aikoina numit khudingi sizinariba single use plastic asi sizinaba loiraba matung ningthina thamduna recycle tawbagi mahot mafam chadana langthorakpana nongmagi mahausagi khalda akai pibada natana mioiba singda makhal makha kayagi laina thokhale Mahusagi khal karakpana ngasidi khanghauduna ising ichau thokpa ai ngasagi fibam honglakli basi kanna bhona bada tungi yumbi orakador ba mahai singda plastic sizinabadagi thorakpa amangba singbo haujiktagi hauna tami haudrabadi makhoina mapung faba mioi ama oeklaba matamda plastic sizinaba hantaraknaba thodang kaya lokhalakani loinena aikoina sijina khraba plastic ki polam kya pham janna lakthokpana pukri toyada takibadagi madu sanga na chasil laba matungda aikoina amuk sanga sing adu charu badagi makhal makha kya ge laina narak pathengnari ba si thingba ngamnaba aikoi punna hotna minna se ba wafam su phongdokhi haidana ama goyang pana malemda effective oiba masidi akoi 70-80% hingba dugumba plantation model ama oina thogli masi ngam innovative oiba sisokoi state sida paksana mahiroi sing ngam besu khangan ba machu masi practically tongna na hona besu akoi ena akoi khumang chauksana akoi environmentalist sing adu mari leina ba forest ki ni ma akoi authority sing ma ko department na jinga tana ra ka akoi function na ba pangthok na ba do nyam da masi sipon plantation ga idea si paksana khangana na ba sama so thodang ama lojera ni haidana ngasi ki koi ngasi ki pasien thokgi thorom siga mari leina thujare Iran gi Khanongpokta leiba judiciary building amada nongmai paiba sakhangda bisina terror attack chathadna misamanga hatkre matungda makhoi masasu sijakre haire judiciary gi mijan online da phongdokhibada Southeastern Sistan Baluchistan province ki capital Zahedan da leiba judiciary center da sakhangda nongmai paiba singna attack chathaduna mingoi manga hatke Official IRNA news agency na di makhogi reporter attacker sing adu Thogdok Thoglingaida Hatkibani Hari Miyoi Tara Humdoi Kaksu Soki Sistan Baluchistan province ki Deputy Commander Ali Raja Dalirina Haikibada attacker sing aduna visitor sing Sharaga building manungda changna honaki makoina building manungda grenade ama langsinki manungda lairamba miyoi khara hatki maduda chahi amata ngairiba angang amaga mamaga su yauki Pakistan the base tauba Balochist jihadist group JSL Army of Justice Kauba Loop Amana attack Adumukuna Tobani Hana claim Tawakre Hari. District Kang Extension J Bam Senna Divong Kunogi Community Hall da Kang Sangda Kang Kut Taratarukna Saruk Yadna Sanariba Ahanba Mixed District Kang Tournament Lisingani Kunmangasi Match da Nungtilpung Amataba Matam the Sanakiba pre-quarter final round da Kasar Kang Kut Kasana MITL Jiribambo Panjal Tarani Panda Maitiba Pikre Hayang Nungtilpung Amataba Matamda Ichel Club Dibonga Kasar Kang Kut Kasar Egas Ngasigi Sanaki Bahan Baha Mamangda Kasar Kang Kut Kasana MITL Jiribambo Panjal Ter Mangada Mangjin Tharna Chaki Anishibaha Matungda Kang Kut Animangna Kang Kanna Kapna Kietubo Apib Matamda Kasar Kang Kut Kasana MITL Jiribambo Panjal Tarani Panda Maitiba Piki Arabida Mari Pau Amukhana Miam de Bizere Nasi Leba Asina Kargil Vijay Divas Palan Thoram Pangtuk na Kargil Hero Singh from the Kai Kumu Utkre Rights of persons with disability ki matangda sensitization kam awareness thoram pangthokre
Empowering Youth for Peace, Knowledge and Unity haiba hiramda numit humi chathagadaba D16 Youth Summit 2025 ngasi hokdokre. Lunena Irangi Khan Nongpokta leiba Judiciary Building amada sakhangdabasingna attack chathaduna micham manga hatkre. Image PAODAM pizaba ngasigi matang sa shinjare meeting tabri bisingbo amuka na krumjari.